ꯃꯈꯣꯏꯕꯨꯗꯤ ꯀꯨꯀꯤꯒꯤ ꯃꯈ꯭ꯌꯥꯠꯇꯒꯤ ꯂꯧꯊꯣꯛꯄꯤꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯃꯌꯥꯝꯕꯨꯁꯨ ꯑꯃꯨꯛꯀ ꯍꯟꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯦ꯫ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯀꯔꯤ ꯍꯥꯏꯒꯗꯕ ꯈꯪꯗꯦ, ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯁꯥꯎꯅꯤꯡꯉꯤ꯫ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯨꯅꯦ, ꯌꯥꯝ ꯊꯤꯅ ꯁꯥꯎꯅꯤꯡꯉꯤ꯫ ꯀꯔꯤꯒꯤ ꯁꯥꯎꯅꯤꯡꯉꯤꯅꯣ ꯍꯥꯏꯁꯦ, ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯅ ꯆꯠꯇꯨꯅꯁꯨ ꯍꯥꯏꯗꯤ ꯂꯥꯟꯁꯦ ꯌꯥꯎꯕꯁꯨ ꯉꯝꯗꯦꯀꯣ, ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗ ꯂꯩꯔꯒ ꯌꯥꯝꯅ ꯍꯥꯏꯗꯤ ꯁꯞꯄꯣꯔꯠꯇꯣ ꯇꯧꯖꯩꯌꯦꯕ꯫ ꯍꯥꯏꯗꯤ ꯈꯜꯂꯨꯕꯗ ꯌꯥꯝꯅ ꯍꯥꯏꯗꯤ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦꯕꯀꯣ꯫ ꯅꯈꯣꯏꯁꯨ ꯚꯤꯗꯤꯑꯣꯁꯤ ꯎꯔꯒ ꯌꯥꯝ ꯁꯥꯎꯅꯤꯡꯒꯅꯦꯕꯀꯣ꯫ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯉꯁꯤꯁꯦ ꯀꯨꯀꯤꯅ ꯇꯧꯔꯛꯏꯕꯁꯦ ꯌꯦꯡꯉꯨ, ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯅꯨꯄꯤ ꯑꯉꯥꯡꯗꯤ ꯃꯣꯏ ꯂꯦꯝꯅ ꯊꯥꯗ꯭ꯔꯦ꯫ ꯅꯨꯄꯤ ꯑꯉꯥꯡꯗ ꯍꯦꯟꯗꯣꯛꯇꯅ ꯄꯤꯁꯛ ꯄꯤꯛꯂꯤꯕ ꯃꯔꯣꯟ ꯐꯥꯎꯕ ꯊꯣꯛꯇ꯭ꯔꯤꯕ ꯊꯥ 9 ꯈꯛꯇꯪ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯄꯤꯁꯛꯇꯣ ꯀꯣ, ꯏꯃꯥ ꯍꯥꯏꯅ ꯀꯧꯕ ꯐꯥꯎꯕꯗ ꯐꯖꯅ ꯉꯝꯗ꯭ꯔꯤꯕ ꯑꯉꯥꯡꯗꯨꯅ ꯍꯥꯏꯗꯤ ꯃꯃꯣꯟ ꯃꯤꯅꯣꯛ ꯇꯧꯗꯅ ꯃꯣꯏ ꯀꯨꯀꯤ ꯅꯨꯄꯤ ꯑꯅꯤꯒꯤꯗꯃꯛꯇꯗꯤ ꯂꯨꯄꯥ ꯂꯥꯛ ꯄꯤꯗꯅ ꯈꯦꯇꯤ ꯐꯤꯔꯣꯜ ꯄꯤꯊꯣꯛꯏꯌꯦꯕ꯫ ꯃꯅꯤꯄꯨꯔꯗ ꯂꯩꯕ MLA ꯃꯟꯇ꯭ꯔꯤꯁꯤꯡꯁꯨ ꯙꯔꯅꯥ ꯐꯝꯗ ꯄ꯭ꯔꯣꯇꯦꯁ ꯇꯧꯔꯤ꯫ ꯃꯩꯇꯩ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤꯅ ꯏꯖꯠ ꯍꯔꯥꯝ ꯑꯣꯏꯒꯩ ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯑ ꯅꯩꯊꯣꯛꯑꯁꯤꯕꯨ ꯉꯁꯤ MLA ꯃꯟꯇ꯭ꯔꯤꯁꯤꯡꯁꯤꯅ ꯋꯥꯍꯩ ꯑꯃꯇ ꯍꯥꯏꯕꯁꯤꯅ ꯀꯔꯤꯅꯣ? ꯃꯁꯤꯒꯤ ꯈꯣꯡꯖꯪꯁꯤ ꯀꯣꯀꯣꯃꯤꯒꯤ ꯀꯥꯡꯕꯨꯅ ꯂꯩꯕꯥꯛꯀꯤ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯃꯒꯤ ꯂꯤꯗꯔꯁꯤꯡꯅꯤ ꯍꯥꯏꯗꯅ ꯄ꯭ꯔꯣꯇꯦꯁ ꯆꯠꯊꯒꯦꯅꯗꯤ ꯃꯐꯝꯁꯦ ꯃꯣꯏ ꯄ꯭ꯔꯣꯇꯦꯁ ꯆꯠꯊꯕꯅꯤ꯫ ꯅꯍꯥꯟ ꯏꯃꯥꯁꯤꯡꯁꯤꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯌꯥꯝ ꯆꯨꯝꯕ ꯋꯥꯐꯝ ꯉꯥꯛꯇꯅꯦꯕ꯫ ꯃꯅꯤꯄꯨꯔ CM ꯀꯩꯗꯧ ꯂꯩꯒꯦꯕ, CM ꯕꯤꯔꯦꯟ ꯀꯩꯗꯧ ꯂꯩꯒꯦꯕ? ꯀꯨꯀꯤ ꯅꯨꯄꯤ ꯑꯅꯤꯈꯛꯀꯤꯗꯃꯛꯇꯗꯤ ꯅꯪ ꯁꯨꯃꯥꯏꯅ ꯇꯧꯔꯦꯕ꯫ CM ꯕꯤꯔꯦꯟ ꯍꯧꯖꯤꯛꯇꯤ ꯀꯔꯤꯒꯤ ꯇꯨꯃꯤꯟꯅ ꯂꯩꯔꯤꯒꯦ? ꯃꯅꯤꯄꯨꯔꯒꯤ ꯏꯃꯥ ꯑꯃꯗꯤ ꯏꯆꯦ ꯃꯔꯥ ꯂꯩꯖꯗ꯭ꯔꯕ ꯑꯉꯥꯡ 3 ꯑꯃꯗꯤ ꯇꯝꯊꯤꯅ ꯍꯥꯠꯂꯦ꯫ ꯁꯤꯒꯤ ꯃꯔꯝꯗꯗꯤ ꯀꯔꯤꯃꯇ ꯍꯥꯏꯔꯔꯣꯏꯗ꯭ꯔꯣ? ꯑꯩꯒꯤ ꯃꯩꯇꯩ ꯏꯃꯥ ꯑꯃꯗꯤ ꯏꯆꯦ ꯑꯃꯗꯤ ꯏꯆꯥꯁꯤꯡꯕꯨ ꯐꯥꯖꯤꯜ ꯄꯨꯟꯁꯤꯟꯕꯗꯨꯅ ꯑꯣꯠꯇꯅ ꯅꯩꯗꯅ ꯔꯦꯞ ꯇꯧꯔꯒ ꯃꯇꯨꯡꯗ ꯍꯥꯠꯇꯣꯛꯑꯒ ꯃꯇꯨꯞ ꯊꯣꯛꯇꯅ ꯊꯥꯔꯛꯑꯕ ꯇꯥꯏꯕꯪꯄꯥꯟꯁꯤꯒꯤ ꯅꯨꯡꯉꯥꯏꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯗ꯭ꯔꯤꯕ ꯑꯉꯥꯡꯗꯣ ꯑꯁꯥꯝꯗ ꯑꯩ ꯆꯥꯔꯤꯅ ꯊꯛꯏꯅ ꯄꯨꯛ ꯊꯜꯂꯒ ꯂꯣꯏꯔꯦ ꯍꯥꯏꯗꯅ ꯂꯩꯔꯤꯕ, ꯍꯥꯏꯗꯤ ꯃꯪꯂꯥꯟ ꯑꯃꯗ ꯂꯩꯖꯔꯤꯕ ꯑꯉꯥꯡ ꯄꯤꯁꯛ ꯄꯤꯛꯄ ꯑꯉꯥꯡꯗꯣ ꯃꯈꯣꯏꯁꯤꯅ ꯀꯌꯥꯝ ꯇꯝꯊꯤꯅ ꯍꯥꯠꯂꯤꯅꯣ ꯌꯦꯡꯉꯣꯕꯗꯣ꯫ ꯍꯥꯏꯗꯤ ꯀꯨꯀꯤꯅ ꯌꯥꯝ ꯇꯝꯊꯤꯅ ꯍꯥꯠꯂꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯄꯤꯁꯛ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯕꯁꯤꯡꯗꯨꯕꯨꯀꯣ꯫ ꯃꯈꯣꯏꯗꯤ ꯂꯦꯝꯅ ꯈꯛ ꯊꯥꯕ꯭ꯔꯥ? ꯑꯁꯤꯗꯩꯁꯤꯒ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡꯁꯦ ꯃꯈꯣꯏꯒꯤ ꯀꯨꯀꯤ ꯅꯨꯄꯤ ꯑꯅꯤꯈꯛ ꯁꯣꯔꯣꯛ ꯂꯝꯕꯦꯟꯗ ꯂꯝꯖꯥꯎꯗ ꯄꯨꯕꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯃꯤꯅꯨꯡꯁꯤ ꯆꯥꯎꯔꯕ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝꯅ ꯅꯨꯄꯤꯒꯤ ꯏꯖꯠꯄꯨ ꯃꯥꯡꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯃꯣꯏꯗꯤ ꯉꯁꯤ ꯃꯤꯅꯨꯡꯁꯤ ꯂꯩꯕ꯭ꯔꯣ? ꯂꯩꯇꯦꯕ꯫ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕꯗꯣ ꯃꯣꯏꯗꯤ ꯁꯥꯅꯤꯅ, ꯁꯥꯔꯝ ꯆꯠꯄꯅꯤꯅ, ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯅꯨꯄꯤꯕꯨ ꯈꯣꯠꯇꯅ ꯆꯤꯛꯇꯅ ꯆꯥꯒꯦꯅ ꯃꯣꯏ ꯈꯜꯂꯦꯕ ꯀꯣ꯫ ꯑꯗꯣ ꯃꯈꯣꯏꯗ ꯏꯃꯥ ꯑꯃꯗꯤ ꯏꯆꯦꯁꯤꯡꯗꯨꯗ ꯅꯩꯔꯝꯗꯣꯏꯕ ꯃꯌꯥꯝꯁꯦ, ꯆꯥꯛꯑꯝꯗꯣꯏꯕ ꯃꯌꯥꯝꯁꯦ, ꯃꯣꯏꯒꯤ ꯊꯃꯣꯏꯗ ꯆꯥꯛꯑꯝꯗꯣꯏ, ꯆꯥꯛꯅ ꯃꯈꯣꯏꯒꯤ ꯊꯋꯥꯏ ꯊꯥꯈꯤꯕꯗꯣ ꯉꯁꯤꯗꯤ ꯀꯅꯥꯅ ꯀꯟꯕ ꯉꯝꯍꯧꯔꯤ? ꯀꯅꯥꯃꯠꯇꯁꯨ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯦ꯫ ꯀꯅꯥꯅ ꯀꯟꯕ ꯉꯝꯍꯧꯔꯤꯒꯦꯕ? ꯃꯈꯣꯏꯅ ꯈꯜꯂꯝꯗꯣꯏꯁꯦ ꯀꯨꯀꯤꯒꯤ ꯃꯈꯨꯠꯇ ꯂꯩꯔꯒ ꯏꯆꯥꯁꯤꯡꯗꯨꯅ ꯈꯜꯂꯝꯗꯣꯏꯁꯦ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯕ ꯂꯥꯛꯑꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯝꯒꯅꯤ꯫ ꯏꯆꯦꯁꯤꯡꯗꯨꯅ ꯈꯜꯂꯝꯒꯅꯤ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯕꯁꯦ ꯀꯅꯥꯝ ꯂꯥꯛꯑꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯝꯒꯅꯤ꯫ ꯏꯃꯥꯗꯨꯅ ꯈꯜꯂꯝꯒꯅꯤ ꯏꯆꯥ ꯃꯌꯥꯝꯗꯣ ꯃꯃꯥ ꯑꯩꯕꯨ ꯀꯟꯕ ꯂꯥꯛꯑꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯝꯒꯅꯤ꯫ ꯇꯣ ꯉꯁꯤ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯍꯥꯏꯅꯤꯡꯕ ꯍꯥꯏꯕꯕꯨ ꯀꯔꯤꯒꯤ ꯃꯈꯣꯏꯒꯤ ꯀꯨꯀꯤ ꯅꯨꯄꯤꯒꯤ ꯏꯖꯠ ꯀꯜꯂꯨꯅꯤꯅꯣꯕ? ꯃꯈꯣꯏ ꯀꯨꯀꯤ ꯅꯨꯄꯤꯒꯤ ꯏꯖꯠ ꯃꯥꯡꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯀꯔꯤꯒꯤ ꯏꯃꯥ ꯏꯕꯦꯟꯅ ꯀꯔꯤꯒꯤꯅꯣꯕ ꯃꯈꯣꯏꯗ ꯃꯤꯅꯨꯡꯁꯤ ꯊꯝꯃꯨꯔꯤꯗꯣ? ꯉꯁꯤꯗꯤ ꯈꯜꯂꯨꯔꯒ ꯎꯔꯨꯔꯒ ꯚꯤꯗꯤꯑꯣ ꯃꯌꯥꯝꯁꯦ ꯎꯔꯨꯔꯒ ꯌꯥꯝꯅ ꯆꯥꯛꯏꯌꯦꯕ, ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯦꯕ꯫ ꯑꯁꯤ ꯁꯨꯝꯖꯥꯅ ꯇꯝꯊꯤꯅ ꯇꯧꯔꯁꯤꯕꯨ ꯅꯈꯣꯏ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯨꯀꯤ ꯅꯨꯄꯤ ꯀꯟꯅꯤꯡꯉꯤꯕꯕ? ꯑꯗꯣ ꯃꯈꯣꯏꯅ ꯉꯁꯤ ꯌꯦꯡꯉꯨ ꯇꯝꯊꯤꯅ ꯍꯥꯠꯂꯦꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯏꯆꯦ ꯏꯆꯟ ꯏꯃꯥ ꯑꯃꯗꯤ ꯏꯆꯥꯁꯤꯡꯗꯨꯕꯨ ꯌꯥꯝ ꯇꯝꯊꯤꯅ ꯍꯥꯠꯂꯦ꯫ ꯑꯗꯣ ꯉꯁꯤ ꯃꯣꯏꯒꯤ ꯀꯨꯀꯤ ꯃꯌꯥꯝꯅ ꯉꯁꯤ ꯅꯨꯄꯤ ꯑꯉꯥꯡꯗ ꯁꯣꯛꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯀꯨꯀꯤ ꯅꯨꯄꯥꯁꯤꯡꯗꯣ, ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯗ, ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯗꯨꯗ ꯀꯔꯤ ꯋꯥꯔꯛꯈꯤꯕ ꯌꯥꯎꯈꯤꯒꯦ?
ꯗꯣ ꯑꯩꯈꯣꯏ ꯃꯩꯇꯩ ꯏꯃꯥ ꯏꯕꯦꯟꯅꯗꯤ ꯃꯤꯅꯨꯡꯁꯤ ꯆꯥꯎꯔꯤꯅꯤ ꯍꯥꯏꯗꯨꯅ ꯀꯨꯀꯤ ꯅꯨꯄꯤꯒꯤ ꯏꯖꯠꯇꯤ ꯃꯥꯡꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯀꯨꯀꯤ ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯁꯣꯔꯣꯛ ꯂꯝꯖꯥꯎꯗ ꯄꯨꯔꯨꯕꯗꯨꯒꯤꯗꯃꯛꯇ ꯌꯨꯝ ꯃꯩ ꯊꯥ ꯈꯣꯠꯇꯅ ꯇꯧꯔꯦ ꯉꯁꯤꯗꯤ ꯑꯗꯨꯒꯤ ꯀꯤꯔꯄꯥꯗꯣ ꯀꯔꯤ ꯑꯣꯏꯔꯒꯦꯕ ꯌꯦꯡꯕ ꯉꯝꯃꯤꯕ꯭ꯔꯥꯕ ꯅꯣꯏ ꯃꯁꯤꯅꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯍꯥꯏꯖꯅꯤꯡꯕ ꯍꯥꯏꯕꯨ ꯑꯩꯒꯤ ꯊꯃꯣꯏꯗꯒꯤ ꯍꯥꯏꯅꯤꯡꯕ ꯑꯆꯥꯛꯄꯗꯣ ꯍꯥꯏꯗꯤ ꯑꯩꯁꯨ ꯄꯨꯊꯣꯛꯇꯅ ꯍꯥꯏꯖꯔꯦ ꯑꯗꯣ ꯃꯌꯥꯝꯅ ꯍꯥꯏꯗꯤ ꯀꯔꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯂꯥꯟꯕ ꯌꯥꯎꯕ꯭ꯔꯥ ꯆꯨꯝꯕ ꯌꯥꯎꯕ꯭ꯔꯥ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯎ ꯂꯥꯜꯂꯒꯗꯤ ꯂꯥꯜꯂꯦ ꯆꯨꯝꯃꯒꯗꯤ ꯆꯨꯝꯃꯦꯅ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯎ ꯃꯌꯥꯝ ꯑꯩꯗꯤ ꯊꯋꯥꯏ ꯌꯥꯝ ꯆꯥꯛꯏꯕ ꯈꯜꯂꯨꯔꯒꯀꯣ ꯃꯈꯣꯏ ꯀꯨꯀꯤ ꯅꯨꯄꯤ ꯑꯅꯤꯗꯣ ꯏꯖꯠ ꯃꯥꯡꯍꯟꯕ ꯌꯥꯔꯣꯏ ꯅꯨꯄꯤꯒꯤ ꯏꯖꯠ ꯁꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯀꯟꯈꯤꯕꯗꯣ ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯅꯨꯄꯤꯕꯨ ꯃꯣꯏꯅ ꯀꯟꯕꯤꯗꯦꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯅꯨꯄꯤ ꯏꯃꯥ ꯑꯃꯗꯤ ꯏꯆꯦ ꯑꯅꯤ ꯑꯃꯗꯤ ꯏꯆꯥ ꯑꯍꯨꯝ ꯄꯤꯛꯂꯤꯕ ꯏꯆꯥ ꯑꯍꯨꯝ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯕ ꯃꯈꯣꯏꯕꯨꯗꯤ ꯀꯨꯀꯤꯒꯤ ꯃꯈ꯭ꯌꯥꯠꯇꯒꯤ ꯂꯧꯊꯣꯛꯄꯤꯕ ꯉꯝꯈꯤꯗ꯭ꯔꯦ ꯇꯝꯊꯤꯅꯁꯨ ꯍꯥꯠꯄꯤꯕ ꯃꯈꯣꯏꯒꯤ ꯃꯈ꯭ꯌꯥꯠꯇꯒꯤ ꯀꯟꯕ ꯉꯝꯈꯤꯕ꯭ꯔꯥꯕ ꯅꯣꯏ ꯁꯤꯅꯤ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯃꯨꯛꯀ ꯍꯟꯅ ꯚꯤꯗꯤꯑꯣꯁꯦ ꯄꯨꯗꯨꯅ ꯂꯥꯛꯄ ꯉꯝꯖꯒꯦ ꯍꯥꯏꯗꯤ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ